lamdam asigi yamna maru oiba ana laing sangam oriba Jnims Hospital asigi Casualty Mamanggi Lambi gi fibam aduki matik fattabata natana lambi asi kom gi kom ngakta ngaibana anaba sing pukhalakpa amadi casualty dagi satpa ngamdaba patient kaya test tawgi satpada wheelchair amadi trolley da puduna illaga satpada sauna khudong chadaba kaya mayoknabana miyoi kayana pendaba phongdok narakli hospital asida ana laying gi damakta lakliba patient singna thengnariba khudong chadaba sing asi Jnims ki authority singna una usinatana adumak laisili masing yamlaba anaba kaya sathok sasin tawriba Jnims Casualty amadi tongan ba ward amadi test tawfam sing faunariba lambi asigi fibam aduki matik sokle adubu ngasi fawa semjin sajinbagi mami ama fawa uba leitri hospital asida ana layeng gi damakta lakliba miyamna thengnariba khudong chadaba si Jnims director amadi makataba singna ngasi fawa khangsin nadriba si yamna laibak thibani lamdam asida president rule chalairibani governor amadi chief secretary na hospital asi saukhatpa masak thokpa ma oiragani haina miyamna khalamba do ngasidi pumnamak tayon naramle haina su phongdok narakre